Hello ichinausing mayambu agi channel asida taramna ukchari mayam ngasisu anoba recipe amaga puduna lakjare ado ngasigi recipe sidi rau thongba oidoni mamangdasu aina rau thongba sum thagatsakrabane ado mamangi rau thongbaduna sum chamna alu ga tomato ga hapaga thongjabane ado ngasigi sina kobilei amadi Hwaidhrak aduga hapaga thongjarake ado mayam su sum thongba sumna thongba charangani ado aigi maong da haiba tarako aina thongba style da mayam sum ucharake ado mayam soidana yengbigani haina khalle nuksibiduna mayam likes comment subscribe su tobiramo ado mayam thongba haujarage sida leire kobilei sina tomato aduga sina Hwaidhrak ne Hwaidhrak se aina marum yam kanna sangda base tum mapum oina hapsarebako asisu yamna hawbani mapumse thongba lorakanda dum lokhalaga dum chupna chabase yamna mahau leibane yamna mayam se try to biyo marum khara sangbaduna ina lawthoga hapsare sinna potato leire ajina moro tikpa tangkhai khaira thamsare asisu henjang da hapkadoribane ado sinna sok tongnaga tilhau leijare sinna chanamga singga leijare sinna phadigom ne ado soiraga thamjare ado sidana nga se aina machuga ane thunga tolaga phajana tolaga thamjare bako haji taujara age nga se mulle taoba loire haji lokhatcharage adu pukamna samaina tauna mamam tauna lokthokchare da ngasagi aina nga ngawrambagi thawdone asida sum ai maroi se sum ngawjaraage ahanbada tejpata se hapchinjare aduga tilhau hapchinjare paspuron khara amaga hapchinjare paspuron je hapase manam nusibane ado paspuron hapaga thongbiyo mayam su hawbane ada ngahaktang aina ngawjaraba matungda chanamga singga sagi soiraga aina sugairaga thambado adu hapchinjare da ngahak asimo ngahaktang ngawraba matungda alu ngasai aina kakna thamkibado madu hapchinjarani ada simo ngahaktang hapchillaga aise thum hapkhibako thum hapasidi uhodre mayam ai video namhodre aduga moro tekpasi su hapchinjare ai thumse aidi hana hapchinjeyebako munna ba haidana adu ngahaktang ai khumchallaga thamjinjarage tang montha hange ko alu se aduga ai hangdoga hauji mo ocharage da kitang machu se ko tilhau se kitang kaba yaure ado mai se kitang kan kiba aina lo oi mara na khanbada mai se kan lerame ado ai aji phulgobi haidi kobilei se hapchinjare asi hapchilaba matungda mot Hwaidhrak se su hapchille ado asi mu pulak amu okhairaga ngawraga khumjallaga thammaga ngaha amu ngaha khumjallaba matungda ai makhum hangdokjare machu hapchinjare aduga morok asugani sina masak phajabagi damakta khara chaichinjare asina garam masala khara hapire morok maroi powder do khara hapchinjare aina morok se yam kanna haptre bako angang su chaga dobo oiganina morok pambiba yaurugadi adum kanna hapchillaga su yai aigidi angang sing chaga dobo oiganina morok se yam kanna haptre ngaha kangna ngawrani maroi se hapkhibadagi manam se kita koknabagi damakta ngahak ngawjare aduga makok se hapa yam hawbani tomato hapchalle ada ising se kitang ama hapchallani ngahak mulhanbagi damakta ko ising se kitang hapcharaga montha halage ngahak yare hojik mulle alu su kobilei su loina mulle ado ai hojik tapna tauna nga se amamam hapchinba hojinjarage nga se sumaina amamam tauna hapchinjare
Ngase hapchilaba matungda ngahak among sumaina mix tausanbirageba ngasida mahausi changnabagidamagta magi ngasai gi maroi kika hapkiba mayamdo machuse mahausi changnabagidamagta ai ngahaktang khumjinjaraga muk thamjinjarage mayam mulle ai makhum hangdokjarebako ado ai sida isingje final gi oina ising hapchanjarage isingje hapchillaga ai ngahaktang amuk sawhanjagebako ado ngahak sawhallaba matungda mullani mulle mayam ai gas se muthatcharebako ado hojik sida thangjajarage ado sida leire nga seko edi toisu toidre masak yamna phajare yengbada ado kobilei sisu mapum adum leijare ko toidrebako aidi munsu munba toisu toidaba mahausu yamna leiba adumna mayamsu sum try tobiyo aigi style se aina thongbogi maungse yengbiyo aduga Hwaidhrak sisu asamaina magi kenu sisu maku sisu hap lokholaga chuppato yamna hawbani adai padigom so hapchinjare ado final sida leire gi nga thongbagi lookse mayam agi video sibu nungai biragadi like comment subscribe tobiramo